ꯃꯌꯥꯏ ꯊꯛꯇ ꯂꯩꯔꯤꯕ ꯐꯨꯝ ꯃꯊꯛꯇꯨꯗ ꯄꯤꯛꯇꯛꯅ ꯁꯥꯔꯤꯕ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗꯨꯗ ꯃꯀꯣꯛꯇ ꯀꯣꯛꯌꯦꯠ ꯑꯃ ꯌꯦꯠꯇꯨꯅ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯄꯤꯛꯇꯛ ꯇꯧꯕ ꯂꯥꯏꯗꯤ ꯃꯆꯥ ꯃꯆꯥ ꯑꯅꯤ ꯊꯝꯗꯨꯅ ꯅꯥꯀꯜꯗ ꯊꯥꯡꯒꯣꯜ ꯑꯃ ꯊꯝꯂꯗꯨꯅ ꯃꯆꯤꯟꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯁꯣꯟꯗꯨꯅ ꯈꯨꯕꯥꯛꯅ ꯑꯍꯨꯝꯂꯛ ꯈꯨꯗꯣꯛꯂꯒ ꯂꯥꯏ ꯈꯣꯏꯔꯝꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯥꯏꯕ ꯄꯤꯛꯇ꯭ꯔꯨ ꯃꯆꯤꯟꯗ ꯂꯥꯏꯁꯣꯟ ꯈꯔ ꯁꯣꯟꯗꯨꯅ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯊꯥꯡꯒꯣꯜꯗꯨꯅ ꯂꯩꯃꯥꯏꯗ ꯆꯈꯩ ꯇꯔꯦꯠꯂꯛ ꯆꯤꯡꯗꯨꯅ ꯃꯆꯤꯟꯗꯁꯨ ꯂꯦꯞꯇꯅ ꯂꯥꯏꯁꯣꯟ ꯁꯣꯜꯂꯒ ꯂꯥꯏ ꯈꯣꯏꯔꯝꯃꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯕꯗ ꯏꯁꯤꯡ ꯏꯄꯣꯝꯁꯤꯡ ꯑꯗꯨ ꯏꯊꯛ ꯍꯧꯗꯨꯅ ꯂꯥꯛꯄꯒꯨꯝꯅ ꯇꯧꯔꯤ꯫ ꯏꯄꯣꯝ ꯂꯥꯛꯄꯒꯤ ꯃꯈꯣꯜꯁꯨ ꯀꯟꯅ ꯇꯥꯔꯤ꯫ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯇꯧꯔꯝꯂꯕ ꯃꯇꯨꯡꯗ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯇꯥꯗ꯭ꯔꯦ꯫ ꯃꯥꯏꯕ ꯄꯤꯛꯇ꯭ꯔꯨ ꯃꯥꯒꯤ ꯈꯨꯠꯀꯤ ꯈꯨꯗꯣꯝꯕꯤ ꯑꯃꯗꯤ ꯈꯨꯠꯌꯥꯏ ꯑꯅꯤꯗꯨꯗ ꯀꯔꯤꯅꯣ ꯈꯔ ꯁꯣꯟꯗꯨꯅ ꯂꯥꯏꯗꯤ ꯑꯃꯗ ꯊꯝꯃꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯕꯗ ꯂꯥꯏꯗꯤꯕꯤ ꯑꯗꯨ ꯃꯩꯈꯨ ꯑꯣꯟꯗꯨꯅ ꯃꯄꯥꯟꯂꯣꯝꯗ ꯄꯥꯏꯊꯣꯛꯈꯤ꯫ ꯃꯗꯨ ꯎꯕꯗ ꯃꯥꯏꯕ ꯄꯤꯛꯇ꯭ꯔꯨ ꯃꯆꯤꯟꯗ ꯇꯞꯅ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯂꯕ ꯑꯃꯒꯨꯝꯅ ꯃꯆꯤꯟꯗꯒꯤꯁꯨ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ, "ꯅꯈꯣꯏ ꯅꯨꯡꯉꯥꯏꯔꯅꯤ, ꯑꯩꯒꯤ ꯂꯤꯂꯥ ꯃꯄꯨꯡ ꯐꯥꯅ ꯌꯦꯡꯂꯨꯀꯣ" ꯍꯥꯏꯗꯨꯅ ꯅꯣꯛꯆꯔꯤ꯫ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯊꯦꯡꯕ ꯅꯠꯇꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9:30 ꯇꯥꯕꯗ ꯉꯥꯏꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯀꯅꯥꯅꯁꯨ ꯎꯈꯤꯕ ꯅꯠꯇꯦ꯫ ꯃꯐꯝꯗꯨꯗ ꯌꯨꯝ ꯇꯥꯔꯤꯕ ꯑꯗꯨꯁꯨ ꯀꯨꯡꯅ ꯀꯨꯡꯅ ꯇꯥꯕ ꯅꯠꯇꯦ, ꯈꯔ ꯈꯔ ꯂꯥꯞꯅ ꯇꯥꯕ ꯉꯥꯛꯇꯅꯤ꯫ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯜꯂꯒ ꯆꯥꯕ ꯉꯥꯛꯇ ꯑꯣꯏꯕꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯕꯨꯛ ꯃꯄꯥꯎ ꯂꯣꯏꯅ ꯐꯅꯩ꯫ ꯂꯩꯇ ꯂꯥꯏꯔ ꯇꯥꯟꯅꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯩ꯫ ꯑꯗꯨꯒꯤ ꯃꯔꯛꯇꯁꯨ ꯃꯥꯏꯕ ꯄꯤꯛꯇ꯭ꯔꯨꯁꯨ ꯑꯃꯅꯤ꯫ ꯃꯥꯁꯨ ꯃꯌꯥꯝꯅ ꯇꯧꯔꯤꯕ ꯑꯗꯨꯒꯨꯝꯅ ꯅꯣꯡꯃꯒꯤ ꯁꯨ ꯅꯣꯝꯗꯨꯅ ꯆꯥꯔꯒ ꯍꯤꯡꯖꯔꯤꯕ ꯃꯤꯁꯛꯅꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯒꯤ ꯃꯄꯥꯟꯊꯣꯡꯗ ꯐꯅ ꯎꯖꯔꯕꯁꯨ ꯊꯃꯣꯏꯅꯨꯡꯗ ꯐꯠꯇꯕ ꯋꯥꯈꯜ ꯑꯃ ꯂꯣꯏꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯥꯅ ꯂꯥꯏ ꯁꯥꯟꯅꯕ ꯈꯣꯠꯄ ꯇꯧꯕꯁꯤ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯀꯩꯗꯧꯅꯨꯡꯗ ꯈꯪꯕ ꯂꯩꯇꯦ꯫ ꯁꯣꯝꯗꯗꯤ ꯃꯥꯏꯕ ꯄꯤꯛꯇ꯭ꯔꯨ ꯅꯣꯡꯃ ꯐꯥꯎꯕ ꯂꯦꯞꯇꯅ ꯃꯥꯅ ꯇꯝꯖꯔꯤꯕ ꯃꯍꯩꯁꯤꯡ ꯑꯗꯨ ꯅꯨꯡꯇꯤꯒꯤ ꯑꯧꯔꯥꯏꯔꯤ ꯀꯥꯎꯈꯤꯗꯅꯕ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯇꯧꯔꯛꯄꯅ ꯉꯁꯤꯗꯤ ꯍꯩꯔꯦ꯫ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯐꯖꯅ ꯈꯪꯕ ꯍꯩꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯦ꯫ ꯑꯗꯨꯒ ꯃꯥꯒ ꯃꯇꯝ ꯆꯨꯞꯄꯗ ꯂꯣꯏꯅꯔꯤꯕ ꯂꯥꯏꯗꯤ ꯑꯗꯨ ꯀꯩꯗꯧꯅꯨꯡꯗ ꯇꯠꯅ ꯊꯥꯅꯗꯦ꯫ ꯃꯥꯒꯤ ꯃꯌꯨꯝꯗ ꯐꯣꯡꯅ ꯑꯗꯨꯝ ꯊꯝꯃꯤ, ꯃꯔꯝꯗꯤ ꯃꯥꯒꯤ ꯏꯃꯨꯡꯗꯨ ꯃꯤ ꯀꯌꯥ ꯆꯪꯅꯗꯦ꯫ ꯃꯥꯏꯕ ꯄꯤꯛꯇ꯭ꯔꯨ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯣꯏꯅꯈꯤꯕ ꯃꯥꯒꯤ ꯂꯥꯏ ꯐꯗꯕꯤ ꯑꯅꯤꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯊꯝꯗꯨꯅ ꯂꯥꯏ ꯁꯥꯟꯅꯕ ꯍꯧꯔꯛꯂꯦ꯫ ꯂꯥꯏꯗꯤ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇ ꯑꯃꯅ ꯃꯩꯈꯨ ꯑꯣꯟꯗꯨꯅ ꯄꯥꯏꯊꯣꯛꯈ꯭ꯔꯦ, ꯊꯥꯈ꯭ꯔꯦ꯫ ꯃꯐꯝ ꯑꯃꯗ ꯃꯥꯅ ꯆꯠꯂꯨ ꯍꯥꯏꯕ ꯖꯒꯥꯗꯨ ꯇꯝꯅ ꯂꯥꯏ ꯐꯗꯕꯤ ꯑꯗꯨ ꯃꯩꯈꯨ ꯑꯣꯟꯗꯨꯅ ꯄꯥꯏꯔꯛꯂꯦ꯫ ꯃꯥꯏꯕ ꯄꯤꯛꯇ꯭ꯔꯨꯒ ꯈꯨꯡꯒꯪ ꯑꯗꯨꯗ ꯌꯦꯛꯅꯕ ꯃꯥꯒ ꯅꯨꯡꯉꯥꯏꯅꯗꯕ ꯃꯤꯑꯣꯏ ꯈꯔ ꯂꯩ꯫ ꯑꯗꯨꯗ ꯃꯥꯅ ꯃꯍꯩ ꯇꯧꯁꯤꯟꯗꯨꯅ ꯏꯃꯨꯡ ꯑꯗꯨꯗ ꯑꯀꯤ ꯑꯈꯪ ꯇꯧꯁꯤꯟꯕ ꯃꯇꯝ ꯈꯔꯗꯤ ꯀꯨꯏꯔꯦ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯤꯍꯪ ꯈꯪꯍꯟꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯕ ꯅꯠꯇꯦ, ꯁꯨꯞꯅꯗꯒꯤ ꯀꯤꯍꯜꯂꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯁꯣꯝꯗ ꯔꯥꯖꯦꯟ ꯃꯥꯒꯤ ꯃꯆꯥꯒ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯄꯨꯊꯣꯔꯛꯄ ꯉꯥꯏꯔꯤ꯫ ꯔꯥꯖꯦꯟꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯕꯦꯃꯤ, ꯅꯪꯕꯨ ꯆꯥꯛꯇꯣ ꯂꯣꯏꯔꯕ꯭ꯔꯣ?" ꯕꯦꯃꯤꯅ, "ꯆꯥꯛꯇꯤ ꯂꯣꯏꯔꯦ ꯁꯦ, ꯉꯥꯁꯤ ꯃꯇꯪ ꯇꯥꯎꯔꯒ ꯂꯣꯏꯔꯕꯅꯤ, ꯊꯤꯔꯛꯑꯒꯦ, ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯕꯤꯔꯣ ꯃꯈꯣꯏ ꯕꯕꯥ." ꯔꯥꯖꯦꯟꯅ, ꯍꯣꯏ ꯈꯔꯗꯤ ꯊꯨꯖꯤꯜꯂꯣ, ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦꯅꯦꯍꯦ ꯕꯦꯃꯤ ꯅꯪꯕꯣ." ꯕꯦꯃꯤ ꯍꯣꯏ ꯍꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯇꯥꯡꯗꯨꯗ ꯆꯥꯛꯈꯨꯝꯒꯤ ꯃꯩꯈꯨ ꯃꯔꯛꯇꯒꯤ ꯉꯁꯥꯏꯗꯒꯤ ꯇꯧꯔꯛꯇꯕ ꯃꯅꯝ ꯑꯃ ꯈꯪꯍꯧꯗꯅ ꯅꯝꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯥꯡꯗꯨꯗ ꯕꯦꯃꯤꯅ, "ꯀꯔꯥꯏꯗꯒꯤ ꯃꯅꯝꯅꯣ ꯇꯧꯔꯛꯏꯁꯤꯅ? ꯑꯣꯟꯊꯣꯛꯅ ꯅꯝꯊꯤꯈ꯭ꯔꯦꯗꯀꯣ." ꯔꯥꯖꯦꯟꯅ, "ꯍꯣꯏꯅꯦ, ꯌꯥꯝꯅ ꯅꯝꯊꯤꯈ꯭ꯔꯦꯅ ꯇꯧꯔꯤꯁꯤꯕꯣ, ꯀꯔꯥꯏꯗꯒꯤꯅꯣ ꯇꯧꯔꯛꯏꯕꯁꯤꯕꯣ ꯕꯦꯃꯤ?" ꯕꯦꯃꯤꯁꯨ ꯃꯈꯥ ꯇꯥꯔꯛꯏ, "ꯈꯪꯗꯦ ꯇꯧꯔꯤꯁꯦ, ꯁꯤꯒꯤ ꯃꯅꯝꯁꯦ ꯉꯁꯤ ꯉꯔꯥꯡ ꯈꯛꯇ ꯅꯠꯇꯦ ꯇꯧꯔꯛꯏꯁꯦ, ꯀꯨꯏꯔꯛꯑꯦ ꯍꯥꯏ ꯋꯥꯅꯤ꯫ ꯀꯔꯤ ꯃꯅꯝꯅꯣꯗꯤ ꯁꯨꯈꯪ ꯈꯪꯗꯦ, ꯀꯔꯥꯏꯗꯒꯤ ꯂꯥꯛꯄ ꯃꯅꯝꯅꯣꯁꯨ ꯈꯪꯗꯦ꯫ ꯑꯩꯁꯨ ꯌꯦꯡꯕ ꯌꯥꯕꯗꯤ ꯌꯦꯡꯕꯅꯤ, ꯃꯅꯤꯡ ꯃꯌꯥ ꯁꯪꯒꯣꯏ ꯂꯨꯀꯣꯏ, ꯑꯗꯨꯕꯨ ꯊꯤꯕ ꯐꯪꯗꯦꯗ." ꯔꯥꯖꯦꯟ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, "ꯃꯅꯝꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯅꯝꯊꯤꯈ꯭ꯔꯦ. ꯍꯌꯦꯡꯅꯦ ꯈꯔ ꯃꯨꯟꯅ ꯑꯃꯨꯛꯇ ꯊꯤꯌꯨꯀꯣ, ꯑꯗꯨꯒꯅꯦ ꯑꯄꯨꯝ ꯑꯁꯥ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯑꯃꯨꯛꯇ ꯌꯦꯡꯉꯨ."
ꯕꯦꯃꯤꯁꯨ ꯆꯥꯛꯇꯨ ꯊꯥꯡꯗꯣꯔꯛꯂꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯑꯩꯗꯤ ꯑꯁꯨꯝꯅ ꯇꯣꯏꯅ ꯇꯧꯔꯛꯄꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯆꯤꯡꯅꯔꯛꯂꯤ ꯑꯩꯗꯤ ꯑꯍꯩꯕ ꯃꯥꯏꯕ ꯑꯃ ꯇꯥꯟꯅꯗꯨꯅ ꯏꯃꯨꯡꯁꯤꯗ ꯇꯧꯔꯛꯂꯤꯕꯁꯦ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯌꯦꯡꯍꯟꯅꯤꯡꯉꯤ ꯔꯥꯖꯦꯅ ꯍꯦꯔꯥ ꯅꯪꯁꯨ ꯀꯩꯁꯨ ꯑꯣꯏꯔꯝꯃꯣꯏꯗ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯖꯒꯥ ꯑꯃꯗ ꯑꯄꯨꯝ ꯑꯁꯥ ꯑꯄꯠ ꯑꯔꯥꯡ ꯀꯩꯅꯣ ꯂꯩꯔꯝꯒꯅꯤ ꯑꯗꯨꯅꯅꯤ ꯕꯦꯃꯤꯅ ꯅꯨꯄꯥ ꯑꯗꯨꯝꯅ ꯍꯦꯛꯇꯁꯨ ꯂꯥꯏꯊꯣꯛꯀꯅꯨ ꯐꯠꯇꯦ ꯃꯁꯤꯒꯤ ꯃꯅꯝꯁꯦ ꯅꯣꯡ ꯅꯤꯅꯤ ꯈꯛꯇ ꯅꯠꯇꯦ ꯇꯧꯔꯛꯏꯁꯦ ꯀꯨꯏꯔꯦ ꯅꯣꯡꯃꯇ ꯐꯥꯎ ꯂꯦꯞꯄ ꯀꯧꯕ ꯂꯩꯇꯦ ꯑꯄꯨꯝ ꯑꯁꯥ ꯑꯣꯏꯔꯕꯁꯨ ꯅꯨꯡꯊꯤꯜ ꯅꯨꯡꯁꯥ ꯁꯥꯔꯕ ꯀꯥꯟ ꯑꯗꯨꯗ ꯅꯝꯕ ꯌꯥꯏꯅ ꯀꯩꯁꯨ ꯅꯝꯗꯦ ꯁꯨꯞꯅꯇꯒꯤ ꯅꯨꯃꯤꯗꯥꯡ ꯈꯛꯇꯗ ꯇꯧꯔꯛꯏꯁꯤꯕꯨ ꯑꯩꯗꯤ ꯌꯥꯝꯅ ꯆꯤꯡꯅꯩꯀꯣ ꯔꯥꯖꯦꯅ ꯌꯥꯔꯦꯁꯦ ꯇꯣꯛꯂꯨꯁꯦ ꯀꯩꯁꯨ ꯍꯦꯟꯖꯤꯟꯅꯅꯦ ꯈꯟꯖꯤꯜꯂꯨꯔꯅꯨ ꯃꯥꯒꯤ ꯅꯨꯄꯥꯅ ꯃꯥꯒꯤ ꯋꯥꯗꯨ ꯐꯠ ꯀꯟꯊꯣꯛꯄꯗꯨꯗ ꯕꯦꯃꯤ ꯋꯥ ꯃꯈꯥ ꯇꯥꯈꯤꯗ꯭ꯔꯦ ꯔꯥꯖꯦꯟꯁꯨ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯃꯥꯡꯒꯣꯜꯂꯣꯝꯗ ꯍꯪꯆꯤꯠ ꯂꯥꯡꯕ ꯉꯥꯏꯍꯥꯛ ꯐꯝꯂꯨꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯔꯥꯖꯦꯟ ꯃꯄꯥꯟꯗ ꯉꯥꯏꯍꯥꯛ ꯍꯪꯆꯤꯠ ꯂꯥꯡꯉꯤꯉꯩꯗ ꯃꯥꯒꯤ ꯇꯨꯡꯗ ꯁꯣꯔꯣ ꯍꯥꯏꯕꯒꯤ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯅꯤ ꯑꯗꯨꯗ ꯑꯉꯥꯡ ꯃꯑꯣꯡ ꯃꯥꯟꯕ ꯑꯃ ꯂꯩꯔꯝꯃꯤ ꯃꯥꯅ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄꯗ ꯈꯪꯍꯧꯗꯅ ꯃꯁꯥꯗ ꯆꯩꯅꯥ ꯑꯃ ꯐꯥꯎꯔꯛꯈꯤ ꯁꯣꯔ ꯍꯣꯟꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ ꯔꯥꯖꯦꯟ ꯆꯥꯛꯈꯨꯝꯗ ꯂꯩꯍꯧꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯥꯝꯅ ꯋꯥꯅ ꯀꯧꯖꯩ ꯕꯦꯃꯤꯁꯨ ꯁꯣꯟꯊꯥꯡꯅꯕ ꯈꯣꯟꯖꯦꯜ ꯑꯃ ꯃꯄꯥꯟꯂꯣꯝꯗꯒꯤ ꯇꯥꯔꯛꯄ ꯑꯗꯨꯗ ꯈꯣꯟꯗꯨ ꯈꯔ ꯀꯟꯇꯛꯅ ꯀꯧꯕ꯭ꯔꯣ ꯍꯥꯏꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗ ꯈꯨꯝꯖꯩ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃꯠꯇ ꯇꯥꯔꯛꯇꯕ ꯑꯗꯨꯗ ꯃꯥꯁꯨ ꯆꯥꯛꯈꯨꯝꯗꯒꯤ ꯃꯄꯥꯟ ꯇꯝꯅ ꯊꯣꯔꯛꯇꯨꯅ ꯂꯥꯛꯆꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯥ ꯔꯥꯖꯦꯟꯗꯤ ꯆꯨꯔꯤ ꯃꯈꯥꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯕꯦꯃꯤ ꯐꯠ ꯆꯪꯁꯤꯟꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯔꯥꯖꯦꯟꯕꯨ ꯃꯁꯥꯗꯨ ꯅꯣꯝꯗꯨꯅ ꯀꯧꯏ ꯃꯥꯕꯨ ꯍꯧꯒꯠꯂꯛꯅꯕ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯥꯕꯨ ꯀꯧꯗꯨꯅ ꯅꯣꯝꯃꯤ ꯑꯗꯨꯕꯨ ꯑꯔꯦꯝꯕ ꯇꯥꯈꯤ ꯕꯦꯃꯤ ꯑꯗꯨꯅ ꯇꯧꯔꯝꯕꯗꯒꯤ ꯐꯠ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡ ꯆꯪꯈꯤ ꯑꯗꯨꯒ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯀꯣꯛꯇ ꯏꯁꯤꯡꯗꯨ ꯈꯔ ꯍꯥꯞꯄꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯒꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯔꯥꯖꯦꯟꯗꯨ ꯋꯥꯈꯜ ꯇꯞꯅ ꯇꯞꯅ ꯇꯥꯔꯛꯂꯝꯃꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯎꯕꯗ ꯕꯦꯃꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯌꯨꯝ ꯑꯗꯨꯗ ꯃꯤ ꯌꯥꯝꯅꯁꯨ ꯂꯩꯕ ꯅꯠꯇꯦ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯃꯈꯣꯏ ꯑꯍꯨꯝꯇꯃꯛ ꯂꯩꯕꯅꯤ ꯃꯤ ꯌꯥꯝꯅ ꯂꯩꯇꯕ ꯑꯣꯏꯕꯅ ꯏꯃꯨꯡꯗꯨꯗ ꯑꯅꯥ ꯑꯌꯦꯛ ꯑꯁꯣꯛ ꯑꯄꯜ ꯀꯌꯥ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯅꯨꯡꯉꯥꯏꯕ ꯀꯌꯥꯗꯤ ꯑꯣꯏꯖꯔꯝꯗꯦ ꯌꯨꯝ ꯑꯇꯩꯁꯨ ꯃꯈꯣꯏꯒꯤ ꯌꯨꯝꯗꯒꯤ ꯈꯔ ꯂꯥꯞꯅ ꯇꯥꯏ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯔꯥꯖꯦꯟ ꯑꯃꯗꯤ ꯕꯦꯃꯤ ꯐꯝꯗꯨꯅ ꯂꯩꯔꯤ ꯕꯦꯃꯤꯅ ꯇꯞꯅ ꯅꯨꯄꯥ ꯀꯩꯅꯣ ꯃꯄꯥꯟ ꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯄꯤꯈ꯭ꯔꯒ ꯑꯃꯨꯛꯇꯪ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯆꯞ ꯂꯦꯞꯈ꯭ꯔꯤꯕꯗꯨꯕꯣ ꯀꯩꯗꯧꯔꯕꯅꯣ ꯑꯩꯁꯨ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯌꯦꯡꯕ ꯊꯣꯛꯂꯛꯄꯅꯤ ꯑꯗꯨꯗ ꯆꯨꯔꯤ ꯃꯈꯥꯁꯤꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤꯁꯤꯕꯨ ꯀꯔꯤ ꯇꯧꯔꯕ ꯌꯥꯎꯔꯕꯒꯦ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯔꯥꯖꯦꯟ ꯃꯁꯥꯗꯨ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯃꯈꯨꯠꯇꯨ ꯃꯀꯣꯛꯇ ꯍꯥꯏꯐꯦꯠ ꯄꯥꯏꯔꯒ ꯉꯁꯥꯏ ꯊꯣꯛꯈꯤꯕ ꯃꯥꯅ ꯎꯈꯤꯕꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯕꯦꯃꯤꯗ ꯄꯨꯟꯅ ꯇꯝꯂꯝꯃꯤ ꯕꯦꯃꯤꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯈꯪꯗ꯭ꯔꯦ ꯍꯟꯗꯛ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡꯁꯦ ꯀꯔꯤ ꯃꯇꯧꯅꯣ ꯍꯥꯏꯕ ꯍꯥꯟꯅꯗꯤ ꯑꯁꯨꯝꯅ ꯇꯧꯔꯝꯕ ꯅꯠꯇꯦ ꯏꯀꯨꯏ ꯀꯨꯏꯗꯅ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡꯁꯤꯡ ꯑꯁꯦ ꯏꯁꯥꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯑꯃꯗꯤ ꯐꯥꯎꯏ ꯍꯟꯗꯛꯁꯨ ꯀꯔꯤꯅꯣ ꯈꯪꯗꯕ ꯅꯝꯊꯤꯕ ꯃꯅꯝ ꯑꯃ ꯏꯃꯨꯡ ꯑꯁꯤꯗ ꯇꯠꯇꯅ ꯅꯝꯂꯤꯕ ꯑꯁꯤꯕꯨ ꯑꯁ ꯅꯨꯄꯥ ꯑꯩ ꯒ꯭ꯌꯥꯟ ꯑꯃ ꯃꯝꯁꯤꯜꯂꯛꯑꯦꯗ ꯑꯗꯣ ꯃꯁꯦ ꯑꯐꯕ ꯈꯨꯗꯝꯗꯤ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯊꯪꯅꯕꯗ ꯂꯩꯕ ꯑꯐꯕ ꯃꯥꯏꯕꯗꯣ ꯑꯃꯨꯛꯇ ꯇꯥꯟꯅꯔꯨꯁꯤꯀꯣ ꯔꯥꯖꯦꯟꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯆꯨꯝꯃꯤ ꯅꯨꯄꯤ ꯅꯪꯅ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯂꯝꯁꯤꯡꯒ ꯂꯝꯍꯥꯡꯒ ꯑꯣꯏꯕꯅꯦ ꯑꯩ ꯍꯌꯦꯡꯃꯨꯛ ꯆꯠꯇꯨꯅꯅꯦ ꯑꯃꯥꯏꯕ ꯑꯗꯣ ꯇꯥꯟꯅꯔꯨꯔꯒꯦ ꯅꯨꯄꯤ ꯑꯩꯗꯤ ꯉꯁꯥꯏ ꯁꯤꯗ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡꯗꯣ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦ ꯂꯥꯛꯑꯣ ꯅꯨꯄꯤ ꯏꯃꯨꯡꯗ ꯆꯪꯂꯒ ꯁ꯭ꯋꯥꯏꯗ ꯀꯨꯏꯅꯒ ꯂꯩꯔꯔꯣꯏꯁꯤ ꯑꯐꯕ ꯑꯣꯏꯒꯗꯕ ꯃꯥꯟꯗꯦ ꯏꯃꯨꯡꯗ ꯆꯪꯂꯒ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯈꯟꯅꯔꯨꯔꯁꯤ ꯕꯦꯃꯤꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯂꯦ ꯑꯁꯣꯝꯗꯅ ꯃꯥꯏꯕ ꯄꯤꯛꯇ꯭ꯔꯨꯗꯨ ꯃꯥꯅ ꯁꯥꯟꯅꯔꯝꯕ ꯂꯥꯏ ꯇꯤꯟꯗꯨ ꯁꯥꯟꯅꯕ ꯂꯣꯏꯔꯗꯨꯅ ꯃꯁꯥꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯆꯅꯤꯡ ꯇꯥꯅ ꯐꯝꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯍꯥꯏꯔꯛꯏ ꯔꯥꯖꯦꯟ ꯍꯧꯖꯤꯛꯇꯤ
ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕꯗꯣ ꯅꯪꯁꯨ ꯈꯪꯂꯝꯂꯒꯅꯤ ꯈꯪꯒꯅꯤ ꯉꯁꯤꯅ ꯂꯣꯏꯕ ꯅꯠꯇꯦ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯇꯧꯈꯤꯒꯅꯤ ꯅꯪꯒꯤ ꯏꯃꯨꯡꯗ ꯑꯀꯤ ꯑꯈꯪ ꯀꯌꯥ ꯅꯪꯍꯟꯒꯦ ꯈꯜꯂꯤꯕꯅꯤ ꯑꯩꯅ ꯅꯪ ꯈꯪꯅꯤꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯥꯃꯨꯡꯗ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯆꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯄꯥꯠꯇ ꯍꯤ ꯇꯣꯡꯗꯨꯅ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯃꯁꯥ ꯃꯁꯥꯒꯤ ꯂꯥꯡ ꯀꯥꯏꯅꯔꯤ ꯃꯤꯑꯣꯏ ꯑꯃꯅ ꯁꯨꯝ ꯃꯥꯒꯤ ꯂꯥꯡꯗꯨ ꯀꯥꯏꯕ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯍꯤ ꯑꯗꯨ ꯍꯣꯟꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯏꯕ ꯄꯤꯛꯇ꯭ꯔꯨ ꯂꯩꯔꯤꯕ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯏꯕ ꯄꯤꯛꯇ꯭ꯔꯨꯕꯨ ꯀꯧꯒꯦ ꯍꯥꯏꯅ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯥꯅ ꯂꯩꯔꯤꯕ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯒꯤ ꯃꯅꯥꯛ ꯅꯛꯅ ꯂꯥ ꯃꯅꯥ ꯑꯃꯗ ꯃꯊꯛꯇ ꯂꯥꯏ ꯈꯣꯏꯔꯝꯈꯤꯕꯒꯤ ꯄꯣꯠ ꯆꯩ ꯈꯔ ꯎꯕ ꯐꯪꯂꯝꯃꯤ ꯅꯨꯄꯥ ꯑꯗꯨꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯤꯗꯨꯗ ꯑꯁꯨꯝꯅ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯁꯤꯕꯨ ꯀꯩꯒꯤ ꯑꯣꯏꯔꯕꯖꯥꯠꯅꯣ ꯃꯃꯥꯡꯗ ꯑꯃꯨꯛꯇꯁꯨ ꯎꯈꯤꯗ꯭ꯔꯤ ꯁꯤꯕꯨ ꯑꯐꯕ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤꯗꯤ ꯐꯩ ꯅꯠꯇꯗꯅ ꯐꯠꯇꯕꯒꯤ ꯑꯣꯏꯔꯝꯃꯗꯤ ꯇꯟꯈ꯭ꯔꯅꯤꯗ ꯅꯨꯄꯥ ꯑꯃꯗꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯍꯥꯟꯕ ꯎꯕꯗ ꯑꯩꯁꯨ ꯑꯗꯨꯝ ꯈꯪꯂꯕꯅꯤ ꯀꯅꯥꯅꯕꯨ ꯇꯧꯔꯝꯂꯤꯕ ꯑꯣꯏꯔꯕꯖꯥꯠꯅꯣ ꯅꯨꯄꯥ ꯑꯃꯗꯨꯅ ꯑꯃꯨꯛ ꯈꯪꯗꯦ ꯏꯇꯥꯎ ꯑꯁ ꯑꯩꯗꯤ ꯀꯤꯕꯨ ꯀꯤꯁꯜꯂꯛꯑꯦꯗ ꯇꯧꯔꯤꯁꯦ ꯑꯐꯕ ꯑꯣꯏꯔꯝꯂꯕꯗꯤ ꯐꯩ ꯐꯠꯇꯕ ꯑꯣꯏꯔꯝꯂꯕꯗꯤꯀꯣ ꯑꯩꯈꯣꯏ ꯄꯨꯂꯞ ꯄꯨꯡꯆꯥꯏ ꯆꯥꯏꯅꯤ ꯀꯥꯟꯅꯗꯦ ꯆꯠꯅꯕ ꯇꯧꯔꯣ ꯏꯇꯥꯎ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯀꯨꯏꯔꯕꯗꯤ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ ꯂꯥꯛꯑꯣ ꯏꯇꯥꯎ ꯍꯟꯅꯕ ꯇꯧꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯤꯗꯨ ꯃꯃꯥꯏ ꯂꯩꯗꯨꯅ ꯍꯣꯟꯈ꯭ꯔꯦ ꯃꯈꯣꯏꯁꯤꯡꯒꯤ ꯃꯇꯧ ꯑꯗꯨ ꯃꯥꯏꯕ ꯄꯤꯛꯇ꯭ꯔꯨꯅ ꯃꯥꯒꯤ ꯈꯥꯡꯄꯣꯛꯁꯪꯗꯒꯤ ꯂꯣꯟꯅ ꯎꯔꯤꯕꯅꯤ ꯃꯗꯨ ꯎꯕꯗ ꯃꯥ ꯅꯣꯛꯐꯦꯠ ꯇꯧꯏ ꯔꯥꯖꯦꯟ ꯁꯨꯃꯥꯡꯗ ꯐꯝꯗꯨꯅ ꯃꯁꯥꯗꯨ ꯃꯪꯗꯨꯅ ꯂꯩꯔꯤ ꯃꯇꯝꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯧꯔꯛꯂꯤ ꯃꯈꯣꯏ ꯕꯕꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯅꯁꯥꯗꯨꯕꯨ ꯃꯪꯗꯨꯅ ꯂꯩꯔꯤꯗꯨꯕꯣ ꯔꯥꯖꯦꯟꯅ ꯑꯁ ꯑꯩ ꯍꯟꯗꯛ ꯃꯔꯛꯁꯦ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏ ꯇꯧꯔꯤꯁꯦ ꯏꯁꯥꯁꯦ ꯏꯍꯩ ꯍꯩꯅꯤꯡꯗꯕ ꯁꯨꯝꯅꯤꯡ ꯅꯣꯡꯅꯤꯡꯕ ꯀꯌꯥ ꯄꯣꯛꯇꯦ ꯕꯨꯙꯤ ꯂꯧꯁꯤꯡꯁꯨ ꯏꯅꯝ ꯅꯝꯁꯤꯜꯂꯤ ꯕꯦꯃꯤ ꯑꯩꯁꯦ ꯀꯔꯤꯅꯣꯝꯃ ꯇꯧꯁꯤꯜꯂꯕ ꯃꯥꯜꯂꯤ ꯕꯦꯃꯤꯅ ꯀꯩꯁꯨ ꯇꯧꯔꯤꯁꯦ ꯀꯔꯤꯝꯇ ꯈꯟꯖꯤꯜꯂꯨꯅꯣ ꯉꯥꯏꯀꯣ ꯑꯩꯅ ꯉꯁꯥꯏꯅꯦ ꯃꯄꯥꯟ ꯊꯣꯛꯂꯨꯕꯗ ꯃꯤꯑꯣꯏ ꯈꯔꯅ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯍꯥꯏꯅꯍꯧꯏ ꯔꯥꯖꯦꯟꯅ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯅꯍꯧꯔꯤꯕꯅꯣꯅꯦ ꯕꯦꯃꯤꯅ ꯉꯁꯥꯏ ꯄꯥꯠꯇ ꯃꯤꯑꯣꯏ ꯈꯔ ꯂꯥꯡ ꯀꯥꯏꯕ ꯆꯠꯂꯨꯕꯗꯅꯦ ꯂꯥꯏ ꯈꯣꯏꯔꯝꯈꯤꯕꯒꯤ ꯂꯥ ꯃꯊꯛꯇ ꯀꯩ ꯀꯩꯅꯣꯁꯨ ꯍꯥꯞꯄꯒ ꯇꯧꯔꯝꯕ ꯑꯃ ꯊꯦꯡꯅꯩ ꯍꯥꯏ ꯃꯗꯣ ꯉꯁꯤ ꯈꯛꯇ ꯅꯠꯇ꯭ꯔ ꯃꯥꯜꯂꯦ ꯇꯣꯏꯅ ꯊꯦꯡꯅꯩꯁꯨ ꯍꯥꯏ ꯀꯅꯥꯅ ꯇꯧꯔꯤꯕꯖꯥꯠꯅꯣ ꯃꯐꯝꯁꯤꯗꯁꯨ ꯂꯥꯏ ꯁꯥꯟꯅꯕ ꯃꯤꯑꯣꯏꯒ ꯂꯩꯔꯕꯖꯥꯠꯂꯣ ꯔꯥꯖꯦꯟꯅ ꯀꯔꯥꯏꯗꯒꯤ ꯋꯥꯅꯣ ꯅꯪꯅ ꯑꯃꯨꯛ ꯄꯨꯁꯜꯂꯛꯏꯗꯨꯅ ꯂꯥꯏ ꯁꯥꯟꯅꯕ ꯍꯥꯏꯁꯤꯕꯨ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯄꯪꯁꯥꯅ ꯁꯥꯟꯅꯕ ꯌꯥꯕ ꯅꯠꯇꯦꯅꯦꯍꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯏꯌꯥꯏꯗꯅꯤꯀꯣ ꯀꯥꯎꯒꯅꯨ ꯃꯐꯝ ꯑꯃꯗꯒꯤ ꯂꯥꯛꯄꯅꯦ ꯃꯤꯅ ꯑꯣꯏꯔꯝꯒꯅꯤ ꯕꯦꯃꯤꯅ ꯑꯗꯣ ꯅꯁꯥꯗꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯕꯨ ꯅꯍꯥꯟ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯑꯃꯥꯏꯕ ꯑꯃ ꯀꯧꯔꯨꯅꯕ ꯍꯥꯏꯕꯕꯨ ꯑꯃꯨꯛꯇꯪ ꯌꯦꯡꯊꯣꯛꯍꯟꯁꯤꯗꯅ ꯏꯃꯨꯡꯁꯤꯗꯁꯨ ꯇꯧꯔꯛꯏꯁꯦ ꯀꯨꯏꯗꯤ ꯀꯨꯏꯁꯤꯜꯂꯛꯂꯕꯅꯤ ꯇꯠꯇꯅ ꯇꯣꯏꯅ ꯇꯧꯔꯛꯂꯕꯅꯤꯅ ꯑꯩ ꯃꯁꯦ ꯑꯐꯕ ꯈꯨꯗꯝ ꯃꯥꯟꯗꯦꯀꯣ ꯔꯥꯖꯦꯟꯁꯨ ꯍꯣꯏꯅꯦ ꯑꯣꯏꯅꯦ ꯑꯩꯁꯨ ꯈꯪꯉꯤꯅꯦ ꯐꯔꯦꯁꯦ ꯑꯃꯨꯛꯇ ꯆꯠꯇꯨꯅꯅꯦ ꯌꯦꯡꯂꯨꯈꯤꯒꯦ ꯕꯦꯃꯤꯅ ꯀꯔꯥꯏꯗꯅꯣ ꯔꯥꯖꯦꯟꯅ ꯉꯁꯥꯏ ꯀꯩ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯈꯤꯗꯥꯏꯅꯦ ꯑꯗꯣ ꯊꯦꯡꯅꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯗꯨꯒꯤꯅꯤꯅꯦꯍꯦ ꯕꯦꯃꯤꯅ ꯀꯔꯤꯅꯣ ꯃꯈꯣꯏ ꯕꯕꯥꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯣ ꯑꯃꯥꯏꯕ ꯎꯅꯕ ꯆꯠꯄꯅꯤ ꯐꯩ ꯍꯥꯏꯁꯨ ꯈꯪꯗꯦ ꯐꯠꯇꯦ ꯍꯥꯏꯁꯨ ꯈꯪꯗꯦ ꯄꯥꯠꯌꯥꯏꯗꯨꯗ ꯆꯠꯄꯤꯔꯨꯅꯨꯀꯣ ꯔꯥꯖꯦꯟꯅ ꯍꯣꯏ ꯑꯩ ꯑꯃꯥꯏꯕꯗꯣ ꯑꯗꯣ ꯑꯃꯨꯛꯇ ꯋꯥ ꯇꯥꯟꯅꯔꯨꯈꯤꯒꯦ ꯆꯠꯂꯣ ꯆꯥꯛꯇꯣ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯨꯔꯣ ꯑꯩꯁꯨ ꯈꯔ ꯆꯥꯔꯒ ꯆꯠꯈꯤꯅꯕ ꯇꯧꯒꯦ ꯕꯦꯃꯤꯅ ꯐꯔꯦ ꯃꯥꯏꯕ ꯑꯗꯨꯗꯣ ꯌꯦꯡꯕ ꯆꯠꯄꯤꯔꯨꯆꯣꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯋꯥꯐꯝꯗꯣ ꯑꯗꯨꯗꯤ ꯌꯦꯡꯕ ꯆꯠꯄꯤꯔꯨꯅꯨꯀꯣ ꯃꯈꯣꯏ ꯕꯕꯥ ꯃꯤꯅ ꯇꯧꯅꯕ ꯊꯕꯛꯁꯨ ꯅꯠꯇꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯦꯃꯤꯁꯨ ꯏꯃꯨꯡ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯈ꯭ꯔꯦ ꯈꯨꯜꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯆꯤꯕꯣꯟ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯗꯨ ꯉꯁꯥꯏꯗꯒꯤ ꯃꯥꯏꯕ ꯄꯤꯛꯇ꯭ꯔꯨꯁꯨ ꯂꯣꯏꯅ ꯇꯥꯔꯤ ꯄꯨꯝꯅꯃꯛ ꯈꯪꯉꯤ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕꯁꯤꯡꯗꯨ ꯃꯥ ꯍꯧꯖꯤꯛꯇꯤ ꯁꯦꯡꯅ ꯊꯕꯛ ꯇꯧꯔꯒꯦ ꯈꯜꯂꯤ ꯃꯥꯒꯤ ꯑꯍꯩꯕ ꯄꯨꯝꯕ ꯁꯤꯖꯤꯟꯅꯗꯨꯅ ꯈꯨꯜꯁꯤꯗ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯒꯦ ꯈꯜꯂꯤ ꯑꯋꯥꯐꯝꯗ ꯇꯥꯍꯜꯂꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ ꯃꯇꯝꯒꯤ ꯈꯣꯡꯆꯠ ꯀꯅꯥꯅꯁꯨ ꯊꯤꯡꯕ ꯉꯝꯕ ꯅꯠꯇꯦ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯊꯥꯖꯒ ꯅꯨꯃꯤꯠꯀ ꯁꯤꯟꯗꯣꯛꯅꯈ꯭ꯔꯦ ꯃꯥꯏꯕ ꯄꯤꯛꯇ꯭ꯔꯨꯁꯨ ꯉꯁꯤꯗꯤ ꯇꯁꯦꯡꯅ ꯃꯥꯒꯤ ꯄꯦꯟꯗ꯭ꯔꯕ ꯊꯃꯣꯏꯗꯨꯅ
ꯃꯁꯥꯗꯨ ꯁꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯊꯕꯛꯁꯤ ꯇꯧꯒꯦ ꯈꯜꯂꯗꯨꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯄꯨꯡꯖꯥꯗꯨ ꯌꯧꯔꯛꯇꯨꯅ ꯃꯥꯏꯕ ꯄꯤꯛꯇ꯭ꯔꯨ ꯂꯥꯏ ꯁꯥꯟꯅꯅꯕ ꯊꯧꯔꯝ ꯊꯕꯛ ꯄꯨꯝꯕ ꯍꯧꯔꯛꯂꯦ꯫ ꯃꯥꯅ ꯂꯥꯏ ꯀꯧꯔꯛꯄ ꯃꯇꯝꯗ ꯃꯅꯥꯛꯇ ꯏꯁꯤꯡ ꯏꯄꯣꯝꯁꯤꯡ ꯑꯗꯨ ꯋꯥꯡꯅ ꯋꯥꯡꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯂꯩꯔꯤꯕ ꯄꯥꯠꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯇꯁꯦꯡꯅ ꯌꯥꯝꯅ ꯀꯤꯅꯔꯕꯅꯤ꯫ ꯉꯁꯤ ꯉꯔꯥꯡꯇ ꯅꯠꯇ꯭ꯔꯦ ꯊꯦꯡꯅꯔꯤꯕ ꯃꯌꯥꯝꯁꯤ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯏꯁꯤꯡꯒꯤ ꯂꯩꯃꯥꯏꯅ ꯋꯥꯡꯅ ꯋꯥꯡꯅ ꯂꯥꯛꯄꯗ ꯐꯨꯝꯗꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯌꯨꯝ ꯈꯔꯁꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯥꯡꯕ ꯌꯥꯎꯈ꯭ꯔꯕꯅꯤ꯫ ꯃꯥꯏꯕ ꯄꯤꯛꯇ꯭ꯔꯨ ꯑꯍꯩꯕ ꯃꯍꯩ ꯄꯨꯝꯕ ꯁꯤꯖꯤꯟꯅꯗꯨꯅ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯍꯥꯠꯂꯒꯦ ꯃꯇꯥꯒꯨꯝ ꯑꯣꯠꯄ ꯅꯩꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯂꯥꯏꯙꯤꯕꯤꯗꯨ ꯄꯥꯏꯗꯨꯅ ꯃꯆꯤꯟꯗꯁꯨ ꯁꯣꯟ ꯁꯣꯟꯗꯨꯅ ꯂꯥꯏ ꯐꯗꯕꯤ ꯑꯗꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯥꯝꯁꯤꯜꯂꯤ꯫ ꯂꯩꯀꯥꯏꯗꯨꯗ ꯂꯩꯕ ꯃꯥꯒ ꯌꯦꯛꯅꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯑꯣꯠꯂꯤ ꯅꯩꯔꯤ, ꯃꯈꯣꯏꯕꯨ ꯑꯋꯥꯐꯝꯗ ꯀꯌꯥ ꯇꯥꯍꯜꯂꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯔꯥꯖꯦꯟꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯔꯥꯖꯦꯟ ꯐꯥꯃꯨꯡ ꯃꯊꯛꯇꯨꯗ ꯑꯋꯥ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯑꯣꯜꯂꯤ, ꯂꯥꯎꯔꯤ ꯈꯣꯡꯂꯤ, ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯅ꯫ ꯃꯇꯝꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯕꯦꯃꯤꯅ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ, ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯃꯈꯣꯏ ꯕꯕꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧꯕꯨ ꯄꯦꯟꯗꯅ ꯌꯦꯡꯖꯔꯤ꯫ ꯔꯥꯖꯦꯟꯅ ꯆꯩꯅꯥ ꯀꯟꯅ ꯈꯥꯡꯂꯤꯉꯩ ꯇꯥꯂꯛ ꯑꯗꯨꯗꯁꯨ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗꯕ ꯌꯥꯝꯅ ꯅꯝꯊꯤꯕ ꯃꯅꯝ ꯑꯃ ꯅꯝꯍꯜꯂꯛꯂꯝꯃꯤ꯫ ꯃꯆꯤꯟꯗꯒꯤꯁꯨ ꯇꯞꯅ, ꯍꯥꯏꯁ, ꯃꯅꯝꯁꯤꯗꯤ ꯑꯃꯨꯛ ꯍꯧꯔꯛꯂꯦꯗꯅ, ꯏꯁꯥꯅꯒ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯔꯥꯖꯦꯟꯗꯨ ꯑꯋꯥꯆꯅ ꯌꯥꯝꯅ ꯈꯥꯡꯂꯤ꯫ ꯕꯦꯃꯤꯁꯨ ꯃꯆꯤꯟꯗ ꯄꯦꯟꯗꯅ ꯁꯣꯟꯖꯔꯤ꯫ ꯑꯣꯟꯊꯣꯛꯅ ꯐꯠꯇꯦꯗꯀꯣ, ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯗ ꯁꯦꯝꯖꯟꯅꯤ ꯍꯥꯏꯗꯨꯅ ꯁꯦꯝꯖꯜꯂꯤꯕ ꯅꯍꯥꯛ, ꯅꯪꯃꯨꯛ ꯐꯠꯇꯕ ꯃꯤꯁꯦ ꯁꯪꯁꯥꯔ ꯑꯁꯤꯗ ꯂꯩꯔꯝꯃꯣꯏ꯫ ꯅꯪꯕꯨꯅꯦ ꯍꯦꯛ ꯊꯦꯡꯅꯕ ꯃꯐꯝꯗ ꯑꯩꯈꯣꯏꯅ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯅꯪꯕꯨ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ꯫ ꯕꯦꯃꯤ ꯃꯆꯤꯟꯗ ꯄꯦꯟꯗꯕ ꯀꯌꯥ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯁꯨꯝꯅ ꯋꯥꯅ ꯈꯥꯡꯂꯝꯕꯗꯒꯤ ꯔꯥꯖꯦꯟꯗꯨ ꯁꯣꯔ ꯑꯗꯨ ꯍꯣꯟꯕ ꯉꯝꯂꯛꯇꯕꯗꯒꯤ ꯃꯁꯥꯗꯨ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯈꯤꯔꯝꯃꯤ꯫ ꯉꯁꯥꯏꯗꯒꯤ ꯑꯁꯨꯝꯅ ꯈꯨꯟꯖꯥꯁꯤꯡꯗꯨ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯔꯦ꯫ ꯃꯥꯏꯕ ꯑꯗꯨꯅ ꯊꯥꯗꯣꯔꯛꯂꯤꯕ ꯃꯩꯈꯨ ꯑꯗꯨꯕꯨ ꯀꯧꯁꯤꯟꯗꯨꯅ ꯑꯃꯨꯛ ꯍꯥꯟꯅꯗꯧꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯈꯨꯟꯖꯥꯁꯤꯡꯗꯨ ꯉꯁꯤꯗꯤ ꯋꯥ ꯋꯥ ꯂꯥꯎꯅ ꯈꯨꯟ ꯄꯨꯝꯕ ꯋꯥꯇꯥꯅꯔꯝꯃꯤ꯫ ꯉꯔꯥꯡ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯃꯥꯏꯕ ꯑꯍꯩꯕ ꯑꯃ ꯇꯥꯟꯅꯗꯨꯅ ꯑꯃꯨꯛꯇꯪ ꯌꯦꯡꯍꯟꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯋꯥꯔꯤ ꯁꯥꯟꯅꯍꯜꯂꯝꯃꯤ꯫ ꯃꯥꯏꯕ ꯄꯤꯛꯇ꯭ꯔꯨꯅ ꯍꯥꯟꯅꯗꯒꯤ ꯇꯧꯔꯤꯕ ꯂꯥꯏ ꯁꯥꯟꯅꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯃꯥꯏꯕꯅ ꯃꯁꯥ ꯑꯗꯨꯗ ꯀꯤꯍꯟ ꯈꯪꯍꯟꯕ ꯈꯛꯇꯅꯤ, ꯊꯋꯥꯏ ꯐꯥꯎꯕꯗꯤ ꯂꯧꯕꯤꯔꯝꯗꯦ꯫ ꯔꯥꯖꯦꯟꯁꯨ ꯒ꯭ꯌꯥꯟ ꯃꯥꯡꯈꯤꯕꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯣꯠꯅꯗꯨꯅ ꯒ꯭ꯌꯥꯟ ꯇꯞꯅ ꯇꯞꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯉꯔꯥꯡꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯈꯨꯜꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯋꯥ ꯇꯥꯅꯔꯝꯃꯤ꯫ ꯈꯨꯟꯒꯤ ꯅꯨꯄꯥ ꯑꯃꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯂꯝꯃꯤ, ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯂꯥꯏ ꯁꯥꯟꯅꯕ ꯃꯤꯁꯛ ꯑꯃ ꯂꯩꯔꯦ꯫ ꯃꯍꯥꯛꯅ ꯇꯠꯇꯅ ꯂꯥꯏ ꯀꯌꯥ ꯑꯃ ꯁꯥꯟꯅꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯕꯨ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯄꯤꯔꯛꯄ ꯍꯧꯔꯛꯂꯦ꯫ ꯃꯥꯕꯨ ꯑꯊꯨꯕ ꯃꯇꯝꯗ ꯊꯣꯛꯂꯛꯇ꯭ꯔꯕꯗꯤ ꯍꯦꯛ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯃꯥꯕꯨ ꯍꯥꯠꯇꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯃꯌꯥꯝꯁꯨ ꯃꯥꯒꯤ ꯋꯥꯍꯩꯗꯨ ꯆꯞ ꯃꯥꯟꯅꯅ ꯌꯥꯅꯈ꯭ꯔꯦ꯫ ꯔꯥꯖꯦꯟꯅ, ꯅꯨꯄꯤ, ꯑꯩꯗꯤ ꯈꯨꯜꯁꯤꯗ ꯂꯩꯒꯗꯕ ꯀꯤꯕꯨ ꯀꯤꯁꯜꯂꯛꯑꯦ ꯇꯧꯔꯤꯁꯦ꯫ ꯑꯍꯤꯡ ꯌꯧꯔꯛꯀꯅꯤ ꯈꯟꯕꯗ ꯑꯩ ꯌꯥꯝꯅ ꯀꯤꯔꯦ꯫ ꯕꯦꯃꯤꯅ, ꯈꯪꯗ꯭ꯔꯦ ꯅꯨꯄꯥ ꯇꯧꯔꯤꯁꯦ, ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯃꯦꯜ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ꯫ ꯑꯁꯨꯛ ꯐꯠꯇꯕ ꯃꯍꯥꯛꯄꯨ ꯃꯗꯨꯀꯣ ꯍꯦꯛ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇꯅꯦ ꯃꯍꯥꯛꯄꯨ ꯁꯣꯏꯗꯅ ꯍꯥꯠꯀꯗꯕꯅꯤ꯫ ꯈꯨꯟꯖꯥꯁꯤꯡꯅ ꯃꯤ ꯌꯥꯝꯅ ꯇꯥꯕ ꯃꯐꯝꯁꯨ ꯅꯠꯇꯦ, ꯃꯥꯅ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕꯅꯤ꯫ ꯔꯥꯖꯦꯟꯅ, ꯌꯥꯔꯦꯁꯦ ꯌꯥꯔꯦꯁꯦ ꯇꯣ, ꯏꯁꯥꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯕꯦꯃꯤ, ꯅꯪꯅ ꯉꯥꯡꯕꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯩ꯫ ꯕꯦꯃꯤꯅ, ꯉꯥꯏꯈꯣꯅꯦ, ꯅꯪꯅ ꯅꯣꯡꯃ ꯈꯨꯜ ꯊꯪꯅꯕꯗ ꯂꯩꯕ ꯃꯥꯏꯕ ꯑꯃ ꯌꯦꯡꯂꯨꯕꯗꯨꯕу ꯀꯩ ꯍꯥꯏꯔꯛꯀꯦ? ꯃꯗꯨꯕꯨ ꯀꯩ ꯅꯨꯃꯤꯠꯇ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯀꯦ? ꯔꯥꯖꯦꯟꯅ, ꯍꯪꯆꯤꯠꯁꯤꯅ ꯃꯥ ꯂꯥꯛꯀꯦ ꯍꯥꯏꯔꯛꯄꯅꯤ, ꯑꯗꯨ ꯐꯥꯎꯕꯗꯪꯗꯤ ꯉꯥꯏꯔꯁꯤ꯫ ꯌꯥꯝꯅ ꯍꯩꯕ ꯑꯃꯥꯏꯕꯅꯤ, ꯃꯥꯅ ꯍꯥꯏꯕꯗꯗꯤ ꯐꯠꯇꯕ ꯄꯣꯠꯁꯛ ꯑꯃ ꯄꯥꯏꯁꯤꯟꯗꯨꯅ ꯂꯩꯔꯦ ꯍꯥꯏꯅ ꯍꯥꯏ꯫ ꯃꯥ ꯂꯥꯛꯂꯒ ꯂꯥꯏ ꯈꯣꯏꯔꯝꯂꯒ ꯌꯦꯡꯂꯁꯤ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯥꯏꯕ ꯄꯤꯛꯇ꯭ꯔꯨꯁꯨ ꯈꯨꯜꯗꯨꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡꯅ ꯇꯧꯅꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯥꯏ꯫ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯤꯕ ꯁꯤꯡꯗꯨ ꯃꯥ ꯇꯨꯃꯤꯟꯅ ꯇꯥꯁꯤꯜꯂꯤ꯫ ꯃꯥꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯀꯅꯥꯅꯁꯨ ꯈꯪꯕ ꯉꯝꯗꯦ꯫ ꯈꯨꯜꯁꯤꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅꯗꯤ ꯃꯥꯕꯨ ꯏꯆꯝ ꯆꯝꯅ ꯂꯩꯖꯕ ꯑꯣꯏꯅ ꯎꯔꯤꯕꯅꯤ꯫ ꯃꯥꯏꯕ ꯄꯤꯛꯇ꯭ꯔꯨ ꯈꯥ ꯆꯤꯛꯇꯨꯅ ꯂꯩꯔꯦ꯫ ꯃꯍꯥꯛꯄꯨ ꯍꯥꯠꯂꯣ ꯍꯥꯏꯅ
ꯊꯧꯅꯥ ꯐꯅ ꯂꯥꯎꯈꯤꯕ ꯅꯨꯄꯥꯗꯨ ꯉꯁꯤ ꯅꯨꯃꯤꯠꯁꯤꯗ ꯃꯥꯕꯨ ꯃꯊ꯭ꯋꯥꯏ ꯂꯧꯔꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯈ꯭ꯌꯥ ꯆꯤꯛꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯈꯣꯏ ꯃꯤꯑꯣꯏ ꯑꯍꯨꯝ ꯄꯥꯠꯇ ꯍꯤ ꯍꯣꯟꯗꯨꯅ ꯂꯥꯡ ꯀꯥꯏꯕ ꯂꯥꯛꯂꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯉꯁꯥꯏ ꯃꯥꯏꯕ ꯄꯤꯛꯇ꯭ꯔꯨꯕꯨ ꯍꯥꯠꯂꯨ ꯍꯥꯏꯈꯤꯕ ꯅꯨꯄꯥꯗꯨꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯍꯤ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯍꯣꯜꯂꯤ꯫ ꯃꯈꯣꯏꯅ ꯁꯨꯝ ꯍꯣꯟꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯐꯨꯝꯗꯤ ꯃꯊꯛꯇ ꯄꯤꯛꯇꯛꯅ ꯁꯥꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯑꯉꯧꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯃꯤꯁꯛ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯃꯈꯣꯏꯅ ꯎꯔꯝꯃꯤ꯫ ꯍꯤꯗꯨ ꯁꯨꯝ ꯍꯣꯟꯗꯨꯅ ꯂꯥꯛꯄꯗ ꯅꯨꯄꯥ ꯑꯃ ꯂꯩꯔꯤꯕꯗꯨ ꯑꯗꯨ ꯖꯒꯥꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯅꯨꯄꯥ ꯑꯗꯨ ꯎꯕꯗ "ꯃꯥꯝꯃ ꯄꯤꯛꯇ꯭ꯔꯨ ꯅꯠꯇ꯭ꯔꯣ?" ꯍꯥꯏꯅ ꯑꯁꯨꯝꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯃꯥꯝꯃ ꯄꯤꯛꯇ꯭ꯔꯨꯁꯨ "ꯃꯥꯅꯦ ꯃꯥꯅꯦ, ꯅꯣꯏꯕꯨ ꯂꯥꯡ ꯀꯥꯏꯕ ꯂꯥꯛꯏꯔꯣ?" ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ "ꯍꯣꯏ ꯃꯥꯝꯃ, ꯑꯉꯟꯕꯗꯗꯤ ꯃꯤꯅ ꯍꯥꯟꯅ ꯍꯦꯛꯇ ꯀꯥꯏꯊꯣꯛꯈꯤ, ꯑꯗꯨꯅ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯀꯥꯏꯍꯧꯔꯒꯦꯅ ꯂꯥꯛꯂꯕꯅꯤ." ꯃꯥꯏꯕ ꯄꯤꯛꯇ꯭ꯔꯨꯁꯨ "ꯐꯔꯦ ꯐꯔꯦ, ꯀꯥꯏꯖꯔꯣ ꯀꯥꯏꯖꯔꯣ" ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯈꯥꯡꯄꯣꯛꯁꯪ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯉꯥꯏꯍꯥꯛ ꯂꯥꯡꯗꯨ ꯀꯥꯏꯕ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯍꯤ ꯍꯣꯟꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯤ ꯍꯣꯟꯗꯨꯅ ꯂꯥꯛꯂꯤꯉꯩ ꯈꯪꯍꯧꯗꯅ ꯏꯃꯥꯏꯗꯨ ꯅꯨꯡꯁꯤꯠ ꯀꯌꯥ ꯑꯃ ꯁꯤꯠꯆꯤꯜꯂꯛꯂꯝꯃꯤ꯫ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯁꯤꯠꯆꯤꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯇꯣꯡꯂꯤꯕ ꯍꯤꯗꯨ ꯉꯥꯛꯄ ꯉꯝꯗ꯭ꯔꯗꯨꯅ ꯍꯤ ꯑꯗꯨ ꯃꯈꯥꯗꯥꯡ ꯑꯣꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯍꯨꯝ ꯏꯁꯤꯡꯗ ꯄꯨꯟꯅ ꯇꯥꯁꯤꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯑꯁ, ꯁꯤꯗꯤ ꯕꯦꯔꯥꯅꯤꯍꯦ, ꯏꯔꯣꯏꯔꯒ ꯌꯨꯝ ꯌꯧꯅꯕ ꯇꯧꯔꯁꯤ ꯂꯥꯛꯑꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯔꯣꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯇꯧꯔꯤꯉꯩꯗ ꯃꯈꯣꯏꯒꯤ ꯃꯈꯣꯡꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯌꯥꯟꯕꯗꯧꯅ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯗꯨ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯒꯤ ꯏꯔꯣꯏꯕ ꯉꯝꯂꯛꯈꯤꯗꯦ꯫ ꯃꯁꯥꯗꯨ ꯐꯥꯖꯤꯟꯗꯨꯅ ꯑꯗꯨꯝ ꯊꯝꯈꯤ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯏꯁꯤꯡꯗꯨꯗ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯈꯨꯜꯒꯤ ꯃꯤꯁꯤꯡ ꯉꯔꯥꯡ ꯉꯥ ꯐꯥꯕ ꯆꯠꯈꯤꯕ ꯃꯈꯣꯏ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯏꯁꯤꯡꯗꯨꯗ ꯊꯤꯔꯦ꯫ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯀꯌꯥꯅ ꯃꯆꯥꯕꯨ ꯇꯦꯡꯊꯥꯅ ꯀꯞꯇꯨꯅ ꯀꯧꯖꯔꯤ꯫ ꯈꯨꯜꯗꯨ ꯍꯧꯖꯤꯛꯇꯤ ꯇꯝꯅꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯊꯋꯥꯏ ꯃꯥꯡꯕ ꯐꯥꯎꯕ ꯌꯥꯎꯅꯔꯛꯂꯤ꯫ ꯈꯨꯟꯖꯥꯁꯤꯡꯗꯨ ꯋꯥ ꯑꯃ ꯈꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯈꯔ ꯆꯠꯇꯨꯅ ꯑꯅꯛꯄ ꯈꯨꯜꯁꯤꯗ ꯑꯍꯩꯕ ꯃꯥꯏꯕ ꯑꯃ ꯂꯩꯕꯅꯤ, ꯃꯗꯨ ꯀꯧꯔꯨꯁꯤ ꯍꯥꯏꯗꯨꯅ ꯊꯤꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯔꯥꯖꯦꯟꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯅꯨꯄꯥ ꯑꯃꯅ "ꯈꯨꯜꯁꯦ ꯍꯥꯟꯅꯒ ꯌꯥꯝꯅ ꯃꯥꯟꯅꯗ꯭ꯔꯦ, ꯃꯥꯟꯅꯗꯕ ꯊꯧꯗꯣꯛ ꯉꯥꯛꯇ ꯊꯦꯡꯅꯔꯦ, ꯇꯝꯅꯕ ꯀꯌꯥ ꯑꯃ ꯇꯝꯅꯔꯦ, ꯃꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯊꯋꯥꯏ ꯐꯥꯎꯕ ꯃꯥꯡꯕ ꯌꯥꯎꯅꯔꯛꯂꯦ꯫ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯑꯁꯤ ꯀꯔꯤꯅꯣ? ꯒ꯭ꯌꯥꯟ ꯑꯃ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦ." ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯈꯨꯟꯖꯥꯁꯤꯡꯗ ꯑꯋꯥꯕ ꯄꯤꯔꯤꯕ ꯃꯍꯥꯛꯇꯣ ꯍꯦꯛ ꯊꯦꯡꯅꯕ ꯃꯐꯝꯗ ꯍꯥꯠꯀꯗꯕꯅꯤ" ꯍꯥꯏꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯗꯨ ꯄꯨꯟꯅ ꯌꯥꯅꯔꯝꯃꯤ꯫ ꯔꯥꯖꯦꯟꯁꯨ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯣꯃꯣꯟ ꯇꯧꯖꯔꯝꯃꯤ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯋꯥꯏꯗ ꯉꯁꯥꯏ ꯃꯥꯏꯕ ꯀꯧꯕ ꯆꯠꯈꯤꯕ ꯈꯨꯟꯖꯥꯁꯤꯡꯗꯨ ꯄꯨꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯛꯂꯤꯕ ꯃꯥꯏꯕ ꯑꯗꯨꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯂꯤꯔꯝꯃꯤ꯫ ꯃꯥꯏꯕꯗꯨꯅ "ꯈꯪꯂꯦ ꯈꯪꯂꯦ, ꯑꯩ ꯄꯣꯠꯂꯝ ꯈꯔ ꯍꯥꯏꯒꯦ, ꯃꯗꯣꯁꯤꯡꯗꯣ ꯂꯥꯡꯉꯨ, ꯑꯗꯨꯒ ꯑꯩ ꯂꯥꯏ ꯈꯣꯏꯔꯝꯅꯕ ꯇꯧꯒꯦꯀꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯅꯕ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯦ꯫ ꯃꯌꯥꯝꯁꯨ ꯃꯥꯏꯕꯗꯨꯅ ꯍꯥꯏꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯂꯥꯡꯕ ꯂꯣꯏꯔꯦ꯫ ꯃꯥꯏꯕꯗꯨꯅ "ꯐꯔꯦ, ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯧꯔꯒꯦꯀꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝꯗꯨ ꯄꯨꯡ 9 ꯇꯥꯕ ꯑꯗꯨꯋꯥꯏꯗꯅꯤ꯫ ꯃꯥꯏꯕ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯩ꯫ ꯃꯥꯅ ꯁꯣꯟꯕ ꯌꯥꯕ ꯁꯣꯜꯂꯤ, ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯤ꯫ ꯑꯔꯣꯏꯕꯗ ꯃꯥꯏꯕ ꯑꯗꯨꯒꯤ ꯁꯛꯐꯝꯗꯨ ꯍꯥꯏꯐꯦꯠ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯤꯟꯗꯒꯤ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯄꯤꯛꯇ꯭ꯔꯨ, ꯅꯪꯃꯛꯅ ꯁꯤꯒꯤ ꯊꯕꯛꯁꯦ ꯇꯧꯔꯝꯂꯕꯀꯣ?" ꯃꯥꯏꯕ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯃꯥꯏꯕ ꯄꯤꯛꯇ꯭ꯔꯨꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯅꯔꯛꯂꯤ꯫ ꯃꯥꯏꯕ ꯑꯗꯨ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯣꯏꯁꯤꯟꯗꯨꯅ ꯃꯥꯏꯕ ꯄꯤꯛꯇ꯭ꯔꯨꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯕ ꯃꯌꯥꯝꯗꯨꯅ ꯃꯥꯏꯕ ꯄꯤꯛꯇ꯭ꯔꯨꯒꯤ ꯂꯣꯟꯗꯨꯅ ꯂꯩꯔꯤꯕ ꯈꯥꯡꯄꯣꯛꯁꯪꯒꯤ ꯊꯣꯡꯗꯨ ꯀꯧꯈꯥꯏꯔꯝꯃꯤ꯫ ꯊꯣꯡꯗꯨ ꯍꯦꯛ ꯀꯧꯈꯥꯏꯕꯒ ꯃꯌꯥꯝꯗꯨ ꯃꯥꯏꯕ ꯑꯗꯨ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯆꯩ ꯊꯥꯡꯒꯠꯅꯔꯝꯃꯤ꯫ ꯆꯩ ꯊꯥꯡꯒꯠꯅꯔꯝꯕꯁꯤꯡ ꯑꯗꯨ ꯋꯥ ꯑꯃꯠꯇ ꯉꯥꯡꯅꯗ ꯃꯊꯛꯇ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯌꯥꯝꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯂꯥꯛꯂꯤꯕ ꯃꯥꯏꯕ ꯑꯗꯨꯅ ꯃꯊꯛꯇ ꯌꯦꯡꯈꯠꯂꯨꯕꯗ "ꯄꯤꯛꯇ꯭ꯔꯨ, ꯄꯤꯛꯇ꯭ꯔꯨ" ꯍꯥꯏꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨꯅ ꯑꯁꯨꯝꯅ "ꯄꯤꯛꯇ꯭ꯔꯨ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯅꯪꯅ ꯑꯩꯉꯣꯟꯗ 'ꯑꯣꯖꯥ, ꯑꯩꯗꯤ
ꯑꯐꯕ ꯈꯛꯇꯃꯛ ꯇꯧꯅꯤꯡꯉꯤ ꯍꯥꯏꯔꯝꯕꯗꯥꯏꯅꯦ ꯃꯥꯏꯕ ꯄꯤꯛꯇ꯭ꯔꯨ ꯃꯁꯥꯒꯤ ꯌꯨꯝꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯗꯨꯅ ꯂꯩꯔꯝꯃꯦ ꯃꯥꯒꯤ ꯃꯈꯨꯠꯇ ꯃꯥꯅ ꯂꯣꯏꯅꯗꯨꯅ ꯂꯩꯔꯤꯕ ꯂꯥꯏ ꯐꯗꯕꯤ ꯑꯃꯗꯤ ꯆꯦ ꯑꯃꯒ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯆꯦ ꯑꯗꯨ ꯃꯥꯏꯕ ꯑꯗꯨꯅ ꯄꯥꯕ ꯍꯧꯔꯛꯂꯝꯃꯤ ꯑꯣꯖꯥ ꯑꯩ ꯑꯣꯖꯥꯕꯨ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯈꯪꯉꯤ ꯑꯩ ꯑꯣꯖꯥꯒꯤ ꯃꯐꯝꯗ ꯃꯤꯅꯝꯕ ꯋꯥ ꯑꯃ ꯍꯥꯏꯈ꯭ꯔꯦ ꯑꯩꯅ ꯑꯍꯥꯟꯕ ꯃꯥꯏꯕ ꯇꯝꯕ ꯂꯥꯛꯄ ꯃꯇꯝꯗ ꯑꯣꯖꯥꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯥꯏꯕ ꯑꯣꯏꯅꯤꯡꯂꯤꯗꯤ ꯍꯥꯏꯅ ꯍꯪꯂꯛꯈꯤꯕꯅꯤ ꯑꯩꯅ ꯑꯣꯖꯥ ꯑꯩꯈꯣꯏ ꯑꯗꯨꯋꯥꯏꯗ ꯃꯥꯏꯕ ꯑꯃꯠꯇꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯑꯩ ꯑꯍꯩꯕ ꯃꯥꯏꯕ ꯑꯃ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯆꯤꯟ ꯊꯤꯈꯤꯕꯅꯤ ꯑꯩꯅ ꯃꯥꯏꯕ ꯑꯣꯏꯅꯤꯡꯈꯤꯕꯒꯤ ꯃꯔꯝꯗꯤ ꯑꯣꯖꯥ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯥ ꯑꯃꯗꯤ ꯑꯩꯒꯤ ꯅꯨꯄꯤꯒꯤꯗꯃꯛꯅꯤ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯃꯁꯥ ꯋꯥꯏ ꯁꯪꯗꯅ ꯌꯥꯝꯅ ꯅꯥꯗꯨꯅ ꯂꯩꯈꯤ ꯃꯥꯅ ꯃꯤꯔꯣꯜꯂꯤꯉꯩꯗ ꯂꯩꯀꯥꯏꯗ ꯆꯠꯇꯨꯅ ꯃꯈꯣꯏꯗꯒꯤ ꯃꯇꯦꯡ ꯅꯤꯖꯈꯤꯕꯅꯤ ꯑꯗꯨꯕꯨ ꯂꯩꯀꯥꯏꯁꯤꯅ ꯌꯥꯕ ꯀꯧꯕ ꯂꯩꯈꯤꯗꯦ ꯑꯩꯒꯤ ꯏꯇꯦꯡ ꯑꯃꯠꯇ ꯄꯥꯡꯂꯛꯈꯤꯗꯦ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯑꯄꯤꯛꯄ ꯏꯆꯥ ꯑꯃ ꯍꯨꯟꯗꯣꯛꯂꯝꯗꯨꯅ ꯃꯥꯁꯨ ꯊꯋꯥꯏ ꯃꯥꯡꯈꯤ ꯑꯩꯅ ꯑꯩꯒꯤ ꯑꯄꯤꯛꯄ ꯏꯆꯥ ꯑꯗꯨꯕꯨ ꯈꯣꯝꯂꯥꯡ ꯏꯟꯕꯤꯅꯕ ꯍꯥꯏꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯗ ꯀꯣꯏꯆꯠ ꯆꯠꯆꯈꯤꯕꯅꯤ ꯑꯗꯨꯕꯨ ꯈꯨꯟꯖꯥ ꯀꯅꯥꯅꯁꯨ ꯑꯩꯒꯤ ꯏꯆꯥꯕꯨ ꯃꯕꯨꯛꯇꯣ ꯄꯦꯟꯅꯕ ꯄꯤꯊꯛꯄꯤꯔꯛꯈꯤꯗꯦ ꯑꯩꯒꯤ ꯏꯆꯥꯁꯨ ꯃꯃꯥꯒꯤ ꯃꯇꯨꯡ ꯑꯗꯨꯝ ꯏꯟꯅꯈꯤ ꯃꯁꯤꯗꯒꯤ ꯑꯩꯅ ꯁꯥꯎꯅꯤꯡꯈꯤꯗꯨꯅ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯒꯤꯗꯃꯛ ꯂꯩꯖꯈꯤꯕ ꯂꯥꯏ ꯐꯗꯕꯤ ꯑꯅꯤ ꯏꯆꯥꯒꯤ ꯃꯈꯨꯠꯅ ꯊꯦꯡꯈꯤꯗ꯭ꯔꯕ ꯂꯥꯏ ꯐꯗꯕꯤ ꯑꯅꯤꯁꯦ ꯑꯩꯅ ꯂꯥꯏ ꯑꯣꯏꯅ ꯁꯥꯟꯅꯗꯨꯅ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯑꯣꯠꯈꯤꯕꯅꯤ ꯑꯣꯖꯥ ꯑꯩ ꯂꯥꯟꯖꯔꯦ ꯑꯗꯨꯕꯨ ꯑꯣꯖꯥ ꯂꯥꯏ ꯐꯗꯕꯤꯁꯦ ꯑꯩꯒꯤ ꯄꯣꯠꯂꯣꯏꯕꯗ ꯍꯥꯞꯄꯤꯔꯛꯎꯀꯣ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯃꯍꯥꯛꯇꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯏꯔꯝꯃꯤ ꯃꯌꯥꯝꯁꯨ ꯈꯪꯂꯤ ꯍꯧꯖꯤꯛꯇꯤ ꯃꯥꯏꯕ ꯄꯤꯛꯇ꯭ꯔꯨꯅ ꯈꯨꯟꯖꯥꯁꯤꯡꯗ ꯇꯧꯔꯝꯂꯤꯕꯁꯤꯡ ꯑꯗꯨ ꯃꯌꯥꯝꯗꯨ ꯇꯨꯃꯤꯟ ꯂꯩꯅꯔꯦ ꯃꯥꯏꯕ ꯑꯗꯨꯅ ꯂꯨꯆꯤꯡꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯄꯣꯠꯂꯣꯏꯕꯤꯔꯦ ꯃꯥꯏꯕ ꯑꯗꯨꯅꯁꯨ ꯈꯨꯟꯗꯨꯗ ꯑꯋꯥꯕ ꯄꯨꯝꯕ ꯀꯌꯥ ꯑꯃ ꯇꯥꯔꯝꯕꯗꯨ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯐꯍꯟꯕꯤꯔꯦ ꯃꯥꯏꯕ ꯑꯗꯨꯁꯨ ꯃꯌꯥꯝꯅ ꯑꯃꯨꯛ ꯍꯟꯅ ꯃꯌꯨꯝꯗ ꯊꯤꯟꯕꯤꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯥꯏꯕ ꯄꯤꯛꯇ꯭ꯔꯨꯁꯨ ꯃꯍꯥꯛꯅ ꯂꯃꯟ ꯁꯤꯡꯕ ꯂꯣꯏꯔꯗꯨꯅ ꯃꯍꯥꯛꯁꯨ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯈꯤ